लाखलिबा जुलाई की तांग कुनगा माथोई दगी अगस्त की कुनगन माथोई फाउबा पांगथोकदबा पार्लियामेंट की मुसन सेशन दा बीजेपी की नरेंद्र मोदी ना लुचिंगबा लेंगाक असिना अनौबा बिल निपान अमदी मणिपुर थमलिबा प्रेसिडेंट्स रूल असी सांगदोकनबा रिजोल्यूशन लौरबा याय हाइना पानरी लोइनना हौजिक सिलेक्शन कमिटी अमना कन एग्जामिन तौरिबा इनकम टैक्स बिल ना चिंगबसिंग बिजनेस प्रपोज तौरगनी हाइना पानरी ngasi dekan herald pauchida fonglakhiba pau amaki matung ina monsoon session asida resolution ama pass tawduna manipur da thamliba president's rule asi sangdoknabagi wafam yauriba asina chahi asigi february 16 dagi manipur da thamlakhiba president's rule asi modi gi lengak asina hojik hathuna lauthok tama plan leite haibasi mayek sengna takle masigi mathakta parliament the appropriation bill ga mari leinaba demand for grants manipur for 2025-26 pukhalakani haire loinana monsoon session chathari manungda select committee na report thagalakani haina thajanari wa income tax bill lising ani kun manga asisu table taunaba plan su leiri hariba bill asi lok sabha da hokhiba february 19 da introduce tawraba matung selected committee da examination taunaba refer tawkhibani tentative list asida yamna kana panariba civil nuclear liability regime gi will honglakpa yai hairibasi yaute adubu bill asi list yaudravsu session manungda lengakna puthorakpa yai haina di panari Another bill singi manungda the Manipur Goods and Service Tax Amendment Bill 2025, the Zen Biswas Amendment of Provision Bill 2025, the Indian Institute of Management Amendment Bill 2025, the Taxation Laws Amendment Bill 2025 amadi the Mines and Minerals Development and Regulation Amendment Bill 2025 yaure. The National Sports Governance Bill 2025 amadi National Anti-Doping Amendment Bill 2025 anisisu monsoon session asida pass taunaba proposed toriba bill ngaktani.